Naril Konjil Makha Laikai da Leiba Anauba 18 Fam Kauba De-Addiction Center cum Rehabilitation Center amada tha asigi haukiba tang taramathoida thauri yanduna laikhidaba thodok aduga mari leinana laikhidrabagi laikai gi miyam gi oiba Mipham mangasi nungthil haukha mamang laikai community hall da Famkhre loinana GAC ama semlaba matungda Mipham aduda sarukya khiba miyamna National Highway 102 da thoktuna amadi lambi tangkhai thingduna Wakat Mipham chathakre Jackson gi Misi Yaningde Achumba Wayel Puthokpiyu mihat pamiyoi Puthokpiyu Haina thaba placard sing sizinaduna chathakiba Wakat Mipham aduda GAC gi convener Yumnam Ratan na fongdorakpada Misi asi yamna chingnai Jackson na thauri yanduna leiramliba mafam amadi mahak na thauri yanbada sizinai hairiba thauri na traga tawal aduga Jackson gi ngaksamda leiramliba dak aduga su chanade maramasina laikai miyam na lepa warep amagi matung inna ngasi GAC semle amadi Jackson gi Achumba Wayel fangnanaba khongjang kaya changsilagani hayeng DC Thobal gi khutangda governor da su memorandum ama pisilagani haiki ngasi Manipur da mafam marang ikhang khangdana misi mina kaya thokliba asi matungda thoktanaba hotnabada miyam na mateng pangbiyu athuba matamda mari leinaba department singna Jackson gi Achumba Wayel fanghanbinaba hotnabiyu Achumba Wayel fangdrifauba asi bahaksang laukhiroi haiba GAC na warep laure Haina su fongdorakhi Tasena ngasi apoina pangthok seriba press meet asi leikhidaba apoi sana sam Jackson hai dare magi maramda pangthok chebadu press meet mani haidi kumai doga ha kanda sana sam Jackson ko masi sahi kunga mathoi mapana leigidaba apoi sana sam inau elais manglem hairi bu masasi masi kumai doga ha kanda apoi haukiba sigi chaliba chaisat sigi thajigi hai dare thajigi tang upanda masi akoigi anova Mipham drug addiction and rehabilitation center sida masi emission tawna bagi tang tang pa sida puraga emission tawraga thamani adu laibak thibadi chaliba thajigi tang taraga mathoga masi laitre haidana akoigi drug addiction rehabilitation center sida hai basigi pawse haibirapani yamnu nuwaijadi di keno hai kanda hairiba angang mana le mana ngasai sirami bo mo ju mai doge hai kanda toilet si apoigi yot ki bar hai tare yamna keno do bar ni yam choba bana de do bu hairiba bar siga toilet siga le ri ma gi awang bo ngasai hambodi keno sai tare sigi changda le de yone do ma ya laga le de hai ngasai mai doge kanda ya le su le ri ba daksina kare dare apoigi thoi macha ko no tawraga siba man bagi dale aduga yimoina yale hai sina sai khoi tawel na hai dare sumaina yan bai dare aduna misi si yamna mong da da yamna chum da bai dare aduna athu matamda mari leinaba apoigi department china aidi apoigi police ki section da gi amadi tongan ba apoigi leidiri ba kaya da gi hairiba angang sina leigi da bagi hai dare magi aching bal angang ngu thokira kanda adugumlaba Masagi drug addiction cum rehabilitation center itin pam hairiba pose magi mathakta adugumba apoigi action do Puthokpiyu karigumba hairiba pose athuba matamda government ki side ke mari lenaba authority ki side ke gawo masi pangtu idaba taragadi CSC ki side ke tongan bo function kayama ko function lagani aduna asiba masasu apoi hairiba magi justice se phangdribodi asiba masasi lowdaba haidna masi sumaina apoi CSC side ke lemnare aduna tongan ba lebi ba society organization leiba mayam singsiga tanara kanda CSC ga tanara ga tongan ba function chenabagi apoi siam sabuna hujik leire aduna hayeng apoigi governor to the apoi memorandum ama submission tawrabagi apoi preparation tawraga leisare aduna hairiba asiba se masigi justice pangnabagi damukta renamadi local media sing so so ga thawdang lobiraga masigumba apoi manipur da kaya mathokre aduna masigumba mayam singdigi masa singsi kanji hai taragadi mayam punna manarkanda masigi justice se bemelo chumi hai wafam se masigi semjariba sana sam Jackson singi semjariba joint action committee ki side gi lebak niam da appeal ma tawsari aduna mayam su masida mateng pambi ko loina magi justice se phangan biu haidana GST ki side gi amuka hana niam da appeal tawsari